Ngarang Fongkiba Pandam Pau se degi maru eba pau khara khangasaraga miyam da khudo tamjige Indian Army gi wafam angapopo e MPB Mall Indian Army gi 3 Corps Special Corps gi makedige S gi khutang da Manipur da train tawraba kuki militant sama posangla khre haiba adugi marik sumba report piraknama Manipur gi Security Advisor Kuldip Singha da khangalakpa angapopo e hain MP angomsa bimo akoi jamna phongdorakle MP bimo akoi jamna mahak X da thadarakpa world da Pawisinga Unava Amada Security Advisor Amadi Unified Headquarter Command gi Chairman Kuldip Singha na ningtina train tawraba kuki militant sama pa yumthang nariba lebak Myanmar da Manipur da changsila kare haiba intelligence ki input amaga mari lenyana tha achi ki taraga nipanda Chief Secretary gi conference hall da Tragedy Operation Group SOG gi oiba mifam pangthok tuna kopna khanaba galonyana lokhapaya ba thabak lokhale haina phongloki Pawisinga Unava Aduda Security Advisor Kuldip Singha na hairiba SOG gi mifam aduda CRPF yauna Central Police Organization singi makok thongba official sing Indian Army gi yangkhagatare suba Minded Division Red Shield Division gi GOC Assam Rifles South amasung East gi IG Singh asi Indian Army gi star ani amasung ahum gi general ni samnaba military boss sing ni aduba Indian Army gi 3 Corps Special Corps gi makedigi kuki militant sama pan Manipur da changa khre haiba sigi Army gi makedigi phangba leite maram asina train tawraba kuki militant sama pa Myanmar da gi Manipur da Indian side changa khre haiba sigi detail report ama pirak nava Security Advisor Kuldip Singha da khangalakiba asi angapopo e SOG gi mifam da saruk yakhiba high ranking military officers sing aduna 3 Corps gi military bosses in charge sing da khangalaktabra haiba si wahang ama oire amaramda military establishment manungda communication amade coordination lainadabra haiba sisu 3 Corps gi wafam asina phoalai security agency singi manungda ahoba leiba simakna Manipur gi irang achi losindana makata na misimina thoktuna leidabra haiba sisu wahang ama oire haina su phongdorakle makhatara papauda babru loitongba makhatana public platform da tholakpa yaro hadina mayumda chatuna warning toukhre Women rights activist Babru Loitongba makhatana public platform sing da tholakpa yaro haina ngasi ayu maite ripun gi thangmi sing na mayumda chatuna warning toukhre haide Imphal West District ki maning sanba kwakatin thiam laikai de leiba Babru Loitongba gi yumda ngasi ayu maite ripun gi thangmi sing na chatuna maha amu hana public platform sing da tholakpa yaro haina imung manu ki miyoi sing da section wa thalmam ki bane haire panba yabade Women rights activist Babru Loitongba na kuki militant sing da mateng pangi haina maral si bagalonyana ma kapuna thabak tawminariba mi sing na mangonda ge lapna lainaba maitei ripuna ngarang press media gi khutang da akanba wafam thangkiba laikhrabani maitei ripol gi maikaide gi thamki wafam gi matung inna Babru Loitongba na maitei ama oiraga kuki immigrant sing da phongna mateng pangduna haujik thoklibi irang asibu maitei na hobane haina aramba propaganda kaya sandorakle masida sunatana tampaki mafam sing da church amata leitre haba Wafam mahangna aramba maungda nation media da phongdokhiba laikhrei mamangda su Babru Loitongba na PDF Women Wings ki commander nupi ama Imphal manungda leifam chafam piduna lotuna thamlambagi wathok laikhrabani Babru Loitongba na advocate amade Manipur Maitei Bangalore Association ga pullaga Maitei amade kuki gi mifam ama pangthongnaba honariba sisu lepnaba khangankibani loinana Babru Loitongba na miyam gi mayokta thabak torakpa taragade miyam gi ehu ama su lakpa yai haina Jackson wa thamkibani makha tarakpa pauda nopok sengmai amadi akoibagi mafamsingda makhal amatege Central Force thamba yaroi nopok sengmai police station da CRPF thangani hairakpa sinna miyamda samamnaba amadi mi paiba fawlei nopok sengmai amadi akoibagi mafamsingda makhal amatege Central Force thamba yaroi haina apuma maira pa bilup ampal nopok sengmai amadi nisa nopok sengmai ge maikede phongdorakle ampal ge General Secretary Sinam Chunalata na phongdorakpagi matung inna ngara nomanini ki mamangda pause sing amadi TV channel yauna chief minister gi Facebook post da nopok singmai police station da CRPF leiragani hana phongdokhiba se nopok singmai gi karamba mafam da CRPF leigadabano nopok singmai PS ki mari leinaba OC da hangba matamda su CRPF leinaba paw phongba leite masida natana makhoi leinaba mafamsu sem saba leite hana phongdorakhe Lonina chief minister ki post adu da yauriba nopok singmai gi photo adugi zero tag ta khangbo haina thaba thengnei maram asina nopok singmai gi miyam da songna samamnaba amade mi paiba phawlei mahangna makha taraduna
Hariba chamanobasing asi ko ambinaba mari leinabasingna mayak sengna sengdokpirau. Mamangdagi hauna nopok samai police station na irang asina maram oiraga BSF ki patana amasu lairibani. Makhoi laina CRPF amuk tharakani haribasi maram chadei. Makhatana nopok samai amadi akoibagi mafamsingda makhal amatagi Central Force samba yaroi. Irang asiga mari laina security force ahemba thamba tarabasu state force oina thambiu haina mari lainabasingi pungning singsingki. Makha tarakpa pauda military junta maichirakpadagi India ki foreign policy da ahongba Myanmar ki level leader sing Delhi da pangthok kadaba seminar da invite toukhre. India ki maikaidagi Myanmar ga chachariba rajniti da sauna ahongba ma oina junta lenga ki mayokta khulai paiduna lal hauriba level usingbasi New Delhi da pangthok kadaba seminar amada saruk yanaba invite toukhre. Kumjali singanaga sumna kunga mathogi February amada junta na mikhal tawduna khanba lengak pu tawduna paisilaba matuk Myanmar ga lengak supai paisingkhibadagi leibak manunggi oiba lal thokpa haurakhi. Myanmar leibak manunggi lal asina maram oidina Myanmar ga lonaba kilometer 1,750 sangba India ki ngangpai paringda maru oiba infrastructure project kaya maham taba holakhi. Madugi matung matam sangna India government na Myanmar ge junta da mateng pangduna afaba mari thamduna lakhibani. Aduba hana leiramba India ki policy adu hongdoktuna junta ki mayokta khulai paituna lal hauriba amasung rebel sarkar ama lingkhatliba National Unity Government amadi sin Rakhai amasung Kachin State ki level usingba sing New Delhi da pangthokadaba seminar saruk yanaba invite pibani hairi. Makha tarakpa paugda region mafam sing yo oina job card ki NMMS matam khara komthokpiu Maniksan job card ki thabak subada chatnariba National Mobile Monitoring System NMMS asi region mafam sing yo oina de matam khara komthokpiu haina phumlo gram panchayat ki chairperson Maisnap Maniksan na mari leinabasingki pungning singsilaklei. Manipur Press Club ta ngasi pamingsinga unaba amada state asida thokliba lal asina soalaba phumlo maikei lairiba red zone ki mafamsingi miyamgi mahusilla Maniksan na phongdokhibada irang asi tholakpadagi ngasi chu phumlo sijam chirang kautruk phayeng amadi kadangbana singba mafamsingda drone dagi bom thadarakpa yawng thodok kaya thoklibani. Asikumba mafamsingda MJ Rega ge job card ki thabak sunaba miyoi chani yankai punsinba haibasi araiba nate haikhe. Mahakna makha taraduna hai region oiduna hariba mafamsing asida security ki oina German singba kaya sijinabana job card thabak subagi National Mobile Monitoring System sijinanaba hotnabada chauna khudongchadaba kaya mayokna halei. Maram asina mari leinaba authority de region mafamsingi oina de system asi matam khara chatnadanaba komthokpiu awaba mayoknariba miyamgi yengduna atopa pambai ama sijinaduna job card ki thaba asi suba yanaba simbiu haiki. Aroibada makha tarakpa pauda kangla paudagi maru oiba pau khara khangaseraga miyamda khudo tamjige sakhangdaba singna oil pump da namai kapsilam lei masakhangdaba khulai paiba singna ulauda leiba oil pump amada namai round kya kapsilam lei hariba thado asi tha asi kungamathoi amadi kunganithoi ki lonaba ahing noyai matung pung amarom tabada thokhibani sakhangdaba singna namaina kapsilam laba oil pump adugi maming IB Injury Station kawi number police station manung chanba ulauda leibani. Sakhangdaba singna namai kapsilangkhiba adu ahingi matam oikhiba mioi amata asopa yawbagi paude lekhidei. Sakhangdaba singna namai kapsilangkhiba oil pump adu hauji JD U Manipur State Unit ki Vice President oiriba Manipur lenga ki hana Chief Secretary oiramba onaba Kishorgini haidei. Police na mafam adidagi AK amadi insang saifal ki Ahanba tokning khara phangba ngamkhre. Ningsingba yabadi tha asigi taraga mapangi numidangda sakhangdaba singna onaba Kishorgi ningthokong ward number 7 da leiba mayumda su nomairang kya kapsilambagi thodok thokhrabani amadi thodok adubu yaningdaba phongdoktuna wakam mifam phawba phamba laikhrabani.